ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕꯁꯤ ꯏꯕꯨꯙꯧ ꯋꯥꯡꯕ꯭ꯔꯦꯜ ꯑꯪꯀꯥꯝꯄꯥꯠꯇ ꯂꯩꯕ ꯑꯗꯨꯒꯤ ꯈꯨꯕꯝꯗꯅꯤ ꯍꯥꯏꯔꯤꯕ ꯈꯨꯕꯝꯁꯤꯗ ꯏꯃꯥ ꯃꯌꯥꯝ ꯑꯃ ꯉꯁꯤ ꯑꯩꯈꯣꯏ ꯁꯔꯣꯏ ꯈꯥꯡꯕꯒꯤ ꯑꯍꯥꯟꯕ ꯊꯥꯡꯁꯤꯒꯤ ꯃꯌꯥꯝ ꯄꯨꯜꯂꯒ ꯂꯩꯔꯝꯃꯦ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯏꯃꯣꯛꯁꯤꯗꯒꯤ ꯀꯔꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯈꯪꯃꯤꯟꯅꯁꯦꯅ ꯇꯧꯕꯅꯤ ꯁꯔꯣꯏ ꯈꯥꯡꯕꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯈꯪꯗꯕꯁꯤꯡ ꯑꯕꯣꯛꯁꯤꯅ ꯑꯈꯪꯕ ꯈꯔ ꯑꯗꯨꯝ ꯍꯥꯏꯕꯤꯌꯨ ꯍꯥꯏꯗꯅ ꯑꯕꯣꯛꯇ ꯍꯥꯏꯖꯔꯤ ꯑꯃꯗꯤ ꯑꯍꯧꯕ ꯑꯣꯏꯅ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯁꯤꯡꯖꯃꯩ ꯈꯤꯇꯤ ꯂꯩꯀꯥꯏ ꯃꯪꯍꯥꯡꯉꯝꯕꯤ ꯍꯥꯏꯅ ꯈꯪꯅꯕꯒꯤ ꯑꯀꯣꯏꯕ ꯕꯥꯎꯟꯗꯔꯤ ꯑꯀꯣꯏꯕ ꯕꯥꯎꯟꯗꯔꯤꯁꯤꯗ ꯑꯪꯀꯥꯝꯄꯥꯠ ꯍꯥꯏꯅ ꯂꯩꯔꯤꯕ ꯖꯒꯥꯁꯤꯗ ꯏꯙꯧ ꯋꯥꯡꯕ꯭ꯔꯦꯜꯒꯤ ꯈꯨꯕꯝ ꯂꯩꯖꯩ ꯂꯩꯕꯪꯇꯥ ꯄꯨꯝꯅꯃꯛꯅ ꯌꯦꯜꯍꯧꯉꯩꯗꯒꯤ ꯋꯥꯡꯕ꯭ꯔꯦꯜ ꯈꯥꯟꯅ ꯇꯥꯎꯕꯒꯤꯗꯃꯛ ꯊꯧꯔꯝ ꯊꯧꯗꯥꯁꯤ ꯂꯥꯛꯆꯔꯛꯄꯅꯤ ꯑꯗꯨꯕꯨ ꯆꯍꯤ ꯑꯃ ꯀꯨꯝꯖꯥ ꯑꯃ ꯂꯥꯛꯄ ꯃꯇꯝꯗ ꯑꯋꯥꯏ ꯑꯈꯨꯝ ꯊꯥꯡꯗ ꯀꯧꯕ ꯑꯍꯥꯟꯕꯁꯤꯗ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯀꯩꯔꯣꯜ ꯂꯩꯀꯥꯏꯁꯤꯗꯒꯤ ꯃꯥꯒꯤ ꯉꯝꯖꯕ ꯑꯔꯩꯕ ꯆꯦꯡꯇꯥꯛ ꯈꯥꯏꯔꯒ ꯁꯔꯣꯏ ꯈꯥꯡꯕ ꯍꯥꯏꯅ ꯄꯨꯊꯣꯛꯄꯤꯔꯝꯃꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯌꯦꯜꯍꯧꯉꯩꯗꯒꯤ ꯇꯧꯔꯛꯄ ꯊꯕꯛꯇꯤ ꯑꯩꯈꯣꯏ ꯍꯩꯔꯁꯨ ꯍꯩꯇ꯭ꯔꯒꯁꯨ ꯈꯪꯉꯁꯨ ꯈꯪꯗ꯭ꯔꯁꯨ ꯏꯙꯧꯒꯤ ꯁꯤꯟꯊꯥꯅꯤ ꯏꯄꯥꯒꯤ ꯁꯤꯟꯊꯥꯅꯤ ꯏꯙꯧꯒꯤ ꯁꯤꯟꯊꯥꯅꯤ ꯆꯥꯕ ꯊꯛꯄ ꯇꯝꯕꯤꯈꯤꯕ ꯑꯗꯨꯒꯤ ꯋꯥꯔꯣꯜꯅꯤ ꯑꯃꯔꯣꯝꯗ ꯍꯥꯏꯔꯨꯔꯒꯗꯤ ꯆꯥꯕ ꯊꯛꯄꯁꯤ ꯍꯩꯔꯝꯗꯕ ꯄꯨꯝꯅꯃꯛꯄꯨ ꯁꯔꯣꯏ ꯈꯥꯡꯕ ꯍꯧꯗꯣꯛꯑꯒ ꯇꯥꯏꯕꯪ ꯆꯤꯟꯖꯥꯛ ꯆꯥꯔꯣ ꯍꯥꯏꯅ ꯍꯥꯏꯅꯈꯤꯕꯒꯤ ꯃꯔꯝꯗꯨꯒꯤ ꯑꯣꯏꯅ ꯁꯔꯣꯏ ꯈꯥꯡꯕ ꯍꯥꯏꯅ ꯄꯨꯊꯣꯛꯄꯤꯔꯝꯃꯤ ꯑꯍꯟꯁꯤꯡꯅ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯁꯨ ꯍꯧꯖꯤꯛ ꯀꯩꯔꯣꯜ ꯂꯩꯀꯥꯏꯗ ꯆꯦꯡꯇꯥꯛ ꯈꯥꯏꯖꯔꯨꯔꯦ ꯑꯗꯨꯒ ꯂꯩꯔꯕ ꯑꯩꯈꯣꯏ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯈꯨꯝꯖꯤꯜꯂꯒ ꯃꯥꯒꯤ ꯃꯐꯝ ꯖꯒꯥ ꯊꯝꯕꯤꯔꯝꯃꯤ ꯁꯣꯝꯅ ꯁꯤꯗ ꯈꯥꯡꯕ ꯁꯣꯝꯅ ꯑꯗꯨ ꯃꯐꯝꯗ ꯑꯩꯈꯣꯏꯅ ꯊꯤꯟꯖꯒꯗꯧꯔꯤꯕ ꯇꯔꯥ ꯆꯥꯃꯤꯟꯅꯔꯨꯗꯧꯔꯤꯕ ꯁꯔꯣꯏ ꯈꯥꯡꯕ ꯍꯥꯏꯅ ꯄꯨꯊꯣꯛꯄꯤꯔꯝꯃꯤ ꯑꯗꯨꯒꯤꯗꯃꯛꯇꯅꯤꯅ ꯑꯩꯈꯣই ꯂꯥꯡꯖꯕꯅꯤ ꯑꯗꯨꯕꯨ ꯊꯥꯏꯅꯒꯤꯗꯤ ꯍꯧꯅ ꯇꯧꯔꯛꯄ ꯑꯍꯜ ꯂꯃꯟꯒꯤ ꯃꯇꯨꯡ ꯏꯟꯗꯕ ꯌꯥꯗꯦꯅ ꯑꯩꯈꯣꯏ ꯅꯍꯥ ꯉꯥꯛꯇꯅꯤ ꯊꯣꯛꯂꯛꯏꯁꯤꯁꯨ ꯈꯪꯕ ꯅꯠꯇꯦ ꯎꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯍꯦ ꯏꯙꯧ ꯋꯥꯡꯕ꯭ꯔꯦꯜꯅꯗꯤ ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤꯗꯅ ꯁꯦꯟꯕꯤꯕ ꯂꯩꯕꯗꯤ ꯇꯧꯐꯝ ꯊꯣꯛꯄ ꯇꯧꯗꯕ ꯌꯥꯗꯦ ꯍꯥꯏꯗꯅ ꯈꯥꯡ ꯄꯨꯝꯅꯃꯛꯇ ꯑꯩꯈꯣꯏ ꯁꯔꯣꯏ ꯈꯥꯡꯕ ꯍꯥꯏꯅ ꯄꯨꯊꯣꯛꯄꯤꯔꯝꯃꯤ ꯇꯧꯖꯒꯗꯧꯔꯤ ꯍꯣꯔꯦꯟ ꯑꯕꯣꯛ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯁꯔꯣꯏ ꯈꯥꯡꯕ ꯆꯠꯄꯒꯤꯁꯦ ꯃꯤꯁꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯀꯌꯥ ꯁꯤꯗꯒꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤꯒꯤ ꯑꯩꯈꯣいꯈꯟꯒꯠꯆꯔꯒ ꯍꯅꯨ ꯍꯅꯥꯅꯤ ꯍꯥꯏꯗꯨꯅꯁꯨ ꯆꯠꯄ ꯉꯝꯃꯣꯏꯗꯕꯗꯤ ꯑꯩꯈꯣꯏ ꯐꯖꯗꯦ ꯆꯥꯛꯈꯨꯝ ꯈꯔ ꯈꯜꯂꯤ ꯆꯥꯛꯈꯨꯝ ꯍꯥꯏꯅ ꯑꯃ ꯂꯩꯒꯗꯕꯅꯤ ꯇꯥꯏꯕꯪ ꯅꯍꯥꯟꯅ ꯄꯛꯀꯦ ꯆꯠꯄ ꯌꯥꯕ ꯅꯠꯇꯦ ꯑꯗꯨꯃꯥꯏꯅ ꯃꯣꯏ ꯇꯔꯦꯠꯇ ꯄꯨꯊꯣꯛꯑꯒ ꯑꯩꯈꯣꯏꯅ ꯆꯠꯂꯤ ꯑꯗꯣ ꯑꯩꯈꯣꯏꯅ ꯎꯕꯗꯅꯦꯀꯣ ꯆꯠꯄꯁꯤꯗ ꯌꯥꯡꯀꯣꯛ ꯄꯥꯏꯕ ꯑꯗꯒꯤ ꯊꯥꯡ ꯄꯥꯏꯕ ꯑꯗꯨ ꯃꯥꯒꯤꯁꯦ ꯄꯥꯏꯕ ꯌꯥꯕ ꯄꯥꯏꯕ ꯌꯥꯗꯕꯅ ꯈꯔ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯤ ꯑꯈꯟꯅꯕ ꯂꯩꯕ꯭ꯔꯥ ꯁꯤꯅ ꯄꯥꯏꯒꯗꯕ ꯑꯈꯟꯅꯕ ꯂꯩꯇꯦ ꯑꯩꯈꯣꯏꯒꯤ ꯏꯁꯥꯗꯒꯤ ꯑꯍꯜ ꯑꯣꯏꯔꯛꯄꯅ ꯇꯧꯕꯗ ꯊꯕꯛꯁꯤꯗꯤ ꯂꯥꯏ ꯉꯥꯡꯅꯕ ꯉꯝꯃꯦꯕ ꯆꯥꯛꯈꯨꯝꯅ ꯈꯨꯝꯕꯗꯗꯤ ꯌꯥꯗꯦ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯔꯝꯃꯦꯕ ꯆꯥꯛꯈꯨꯝꯅ ꯈꯨꯝꯕ ꯍꯥꯏꯗꯤ ꯑꯍꯜ ꯑꯣꯏꯕ ꯍꯥꯏꯕꯅꯤꯀꯣ ꯆꯥꯛꯈꯨꯝ ꯍꯥꯏꯁꯦ ꯑꯗꯣ ꯑꯍꯜ ꯑꯣꯏꯕ ꯑꯣꯏꯔꯁꯨ ꯑꯣꯏꯗꯕ ꯑꯣꯏꯔꯁꯨ ꯃꯥꯒꯤꯗꯨꯒꯤ ꯍꯛꯆꯥꯡ ꯀꯌꯥꯁꯤꯒꯤ ꯂꯣꯏꯈ꯭ꯔꯒꯗꯤ ꯂꯣꯏꯅ ꯄꯥꯏꯕ ꯌꯥꯅꯔꯦ ꯑꯁꯨꯃꯥꯏꯅ ꯄꯨꯊꯣꯛꯆꯔꯝꯃꯤ ꯑꯗꯨꯒ ꯍꯧꯖꯤꯛꯁꯤ ꯊꯥꯡ ꯄꯥꯏꯗꯕ ꯌꯥꯗꯦ ꯍꯥꯏꯕ ꯁꯉꯥꯏ ꯍꯥꯏꯅ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯔꯤꯁ ꯆꯍꯤ ꯀꯨꯝꯖꯥ ꯑꯃꯁꯤꯒꯤ ꯑꯣꯏꯅ ꯐꯠꯇ ꯍꯥꯎꯊꯤ ꯂꯥꯛꯄ ꯄꯨꯝꯅꯃꯛꯁꯨ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯔꯒ ꯅꯣꯏꯁꯨ ꯆꯠꯂꯣ ꯑꯩꯈꯣꯏꯁꯨ ꯂꯩꯍꯧꯔꯒꯦꯅ ꯊꯥꯡꯅ ꯋꯥꯔꯦꯞꯅꯈꯤꯕ ꯑꯃ ꯂꯩꯔꯝꯃꯦꯕ ꯑꯍꯜ ꯂꯃꯟ ꯋꯥꯔꯦꯞꯅꯕꯗꯨꯒꯤ ꯃꯇꯨꯡ ꯊꯥꯡ ꯄꯥꯏꯕꯒꯤ ꯋꯥꯅꯤ ꯃꯩ ꯄꯥꯏꯕꯒꯤ ꯋꯥꯅꯤ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯇꯧꯕ ꯂꯣꯏꯁꯤꯟꯖꯈꯤ ꯁꯨꯃꯥꯏꯅ ꯑꯍꯜ ꯂꯃꯟꯅ ꯇꯧꯕꯤꯔꯝꯃꯤ ꯑꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯑꯗꯨꯝ ꯇꯧꯖꯔꯤ ꯍꯧꯖꯤꯛꯐꯥꯎꯗꯗꯤ ꯏꯙꯧ ꯋꯥꯡꯕ꯭ꯔꯦꯜꯒꯤ ꯌꯥꯊꯪ ꯂꯧꯖꯔꯒ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯁꯤꯒꯤ ꯃꯌꯥꯝ ꯁꯤꯗ ꯄꯩꯔꯤꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯃꯤ ꯊꯤꯜꯂꯛꯄꯁꯨ ꯑꯗꯨꯝ ꯌꯥꯎꯔꯦ ꯎꯔꯦꯕꯀꯣ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯈꯥꯏꯔꯨꯕꯁꯨ ꯑꯗꯨꯝ ꯌꯥꯎꯗꯣꯏꯅꯦ ꯑꯍꯟꯁꯤꯡ ꯖꯒꯥꯗꯨꯗ ꯂꯩꯔꯤꯕ ꯑꯍꯟꯁꯤꯡꯅ ꯄꯨꯔ ꯂꯥꯛꯄꯁꯨ ꯑꯗꯨꯝ ꯌꯥꯎꯔꯤꯅꯦꯕ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯁꯤ ꯆꯠꯀꯗꯕꯁꯤ ꯀꯔꯝ ꯀꯥꯟꯗ ꯆꯠꯀꯅꯤ ꯇꯥꯏꯃꯤꯡꯁꯦ ꯀꯃꯥꯏꯅ ꯇꯧꯋꯤ ꯆꯠꯀꯗꯧꯔꯕꯅꯤ ꯄꯨꯡ ꯄꯨꯡꯁꯤꯡꯁꯦ 8:30 ꯕꯥꯔꯣ ꯇꯥꯔꯒꯗꯤ ꯌꯥꯗꯦ ꯄꯨꯡ 8ꯗꯩꯅ 12 ꯐꯥꯎ ꯑꯗꯨꯝ ꯌꯥꯏ 12 ꯕꯥꯔꯣ ꯐꯥꯎ ꯊꯣꯛꯈ꯭ꯔꯒꯗꯤ ꯌꯥꯔꯦ ꯊꯣꯛꯑꯝꯗꯥꯏꯒꯤꯗꯤ ꯑꯩꯈꯣꯏ ꯄꯨꯡ 5 ꯌꯦꯡꯒꯅꯤ 8 ꯍꯦꯛ ꯆꯠꯄ 8 ꯍꯦꯛ ꯆꯠꯄ 8ꯗ ꯆꯠꯄ ꯃꯐꯝꯗꯣ ꯇꯟꯖꯥ ꯑꯃꯗꯤ ꯍꯥꯏꯐꯦꯠ ꯄꯨꯡ ꯑꯃꯗꯤ ꯌꯦꯡꯒꯅꯦꯕ ꯊꯣꯛꯄ ꯃꯇꯝꯁꯦ ꯍꯜꯂꯛꯄꯩꯗꯤ ꯊꯦꯡꯕ ꯌꯥꯏ ꯉꯟꯕ ꯌꯥꯏ ꯑꯗꯨꯒ ꯊꯣꯛꯈꯤꯕꯗꯤ ꯄꯨꯡ ꯑꯃ ꯑꯗꯨ ꯌꯦꯡꯒꯗꯧꯕꯅꯤ ꯊꯣꯛꯄꯁꯤꯗ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯈꯣꯏꯔꯝꯒꯗꯕ ꯑꯍꯥꯟꯕꯗ ꯀꯠꯀꯗꯕ ꯃꯐꯝꯗ ꯂꯩꯕ꯭ꯔꯥ ꯀꯃꯥꯏ ꯀꯥꯏꯋꯥꯏꯗ ꯇꯣꯉꯥꯟꯕ ꯂꯩꯕ꯭ꯔꯥ ꯁꯨꯝ ꯊꯣꯛꯈ꯭ꯔ ꯃꯪꯒꯥ ꯂꯝꯕꯤꯒꯤ ꯑꯋꯥꯡ ꯊꯪꯕꯗ ꯈꯤꯇꯪ ꯍꯥꯏꯒꯠꯂꯝꯃꯒ ꯑꯍꯜ ꯂꯃꯟ ꯇꯧꯔꯝꯕ ꯃꯔꯝ ꯑꯃ ꯂꯩ ꯃꯗꯩ ꯑꯗꯨꯝ ꯑꯃꯨꯛ ꯑꯗꯩ ꯍꯜꯂꯛꯑꯒ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯑꯀꯥꯄꯥꯠꯀꯤ ꯈꯣꯡꯃꯟ ꯇꯥꯏꯅꯕꯒꯤ ꯎꯀꯨ ꯃꯐꯝ ꯖꯒꯥ ꯑꯃ ꯂꯩꯅꯤꯅ ꯄꯤꯔꯝꯕꯒꯤ ꯑꯁꯤꯗ ꯑꯃꯨꯛ ꯂꯥꯛꯀꯅꯤ ꯑꯗꯩ ꯑꯀꯣꯟꯕꯗꯅ ꯃꯈꯥ ꯍꯥꯏꯊꯔꯒꯅꯦ ꯈꯣꯡ ꯈꯔ ꯍꯥꯏꯊꯔꯒ ꯑꯗꯨ ꯂꯣꯏꯁꯜꯂꯨꯒꯅꯤ ꯑꯍꯨꯝꯁꯦ ꯇꯧꯒꯅꯤ ꯑꯗꯨ ꯑꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯆꯥꯛꯊꯥꯛ ꯄꯤꯕ ꯑꯣꯏꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒ ꯉꯥꯛꯄ ꯑꯣꯏꯗꯣꯏꯔꯥ ꯀꯃꯥꯏꯅ ꯇꯧꯕ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯆꯥꯛ ꯁꯤ ꯆꯥꯃꯤꯟꯅꯔꯨꯗꯣꯏꯕ ꯍꯣꯏ ꯍꯣꯏ ꯆꯥꯛꯈꯥꯡꯕ ꯁꯛꯈꯥꯡꯕ ꯍꯥꯏꯇꯥꯔꯦ ꯆꯥꯛ ꯈꯥꯡꯃꯤꯟꯅꯔꯒ ꯌꯥꯟꯅꯕꯒꯤ ꯕꯕꯥ ꯅꯣꯏꯁꯨ ꯄꯨꯟꯁꯤꯁꯤꯗꯤ ꯆꯥꯔꯛꯀꯅꯨ ꯅꯕꯨꯛꯊꯟꯅ ꯆꯥꯔꯍꯜꯂꯣ ꯑꯩꯈꯣꯏꯁꯨ ꯇꯥꯏꯕꯪ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧꯔꯒꯦ ꯍꯥꯏ ꯎꯅꯕꯒꯤꯅꯦꯕ ꯃꯥꯏꯅ ꯑꯃ ꯃꯣꯏ ꯐꯠꯇꯦ ꯈꯣꯠꯇꯦ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯗ ꯁꯣꯛꯂꯛꯇꯅꯕ ꯃꯣꯏꯒꯤ ꯉꯥꯛꯊꯣꯛꯄꯒꯨꯝꯕꯅꯦ ꯃꯆꯤꯟꯖꯥꯛꯀꯤ ꯆꯍꯤ ꯃꯆꯤꯟꯖꯥꯛ ꯑꯃꯒꯤ ꯊꯥꯕ ꯃꯣꯏꯗ ꯑꯃꯨꯛꯇꯪ ꯃꯣꯏ ꯂꯥꯛꯀꯗꯣꯏꯕꯁꯤꯗ ꯎꯅꯕ ꯀꯧꯋꯦꯕ ꯍꯣꯏ ꯎꯅꯕ ꯍꯥꯏꯁꯦ ꯍꯩ ꯑꯃ ꯂꯩ ꯑꯃ ꯍꯣꯏ ꯁꯤꯡꯖꯨꯕꯨ ꯐꯅꯥꯏ ꯑꯃ ꯁꯨꯔꯀꯥꯟꯗ ꯈꯪꯅꯒꯗꯕ ꯂꯥꯏ ꯈꯪꯅꯕ ꯍꯥꯏꯁꯦ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯄꯨꯊꯣꯛꯄꯤꯔꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣই ꯃꯣꯏꯗ ꯐꯠꯇꯦ ꯈꯣꯠꯇꯦ ꯇꯥꯜꯂꯨꯕ ꯅꯠꯇꯦ ꯑꯗꯨ ꯊꯥꯏꯅꯗꯒꯤ ꯃꯐꯝ ꯑꯃ ꯂꯩꯔꯝꯃꯤꯁꯦ ꯃꯐꯝꯁꯦ ꯀꯥꯏꯕ ꯌꯥꯗꯕ ꯀꯥꯏꯕ ꯑꯣꯟꯊꯣꯛ ꯌꯥꯗꯕ ꯑꯣꯟꯁꯤꯟ ꯍꯥꯏꯕꯗꯤ
ทาก็ต้องมาพ่นบำเลยนะก่อน aduh dia kaya alam na Tawag na din na ta. kaya tawag man ako kita kay ba kay kinang kay di ใกล้เดียว kay di na ทานะที่มาพ่นตัวตุ้มตองเราตุ้มเขาจะมาชิบะตัว kay tama mo hin ani hu kuma lay lay hidra ba ni na kay tawag ba ya di na ngaro ye wa da tama mo kitang tawag ba ya di soy ara ni di so nga pito ga ni hay na ko thok ko ni ba hay na khang thok ko ni na di tawag ba ya di hay ba ni lay na me na puran di yong ni yaw เพราะเนี่ยจากทามาสิกันเราทาไปมาตั้งอย่างสิเราค่อยจะว่ายชาเขาบอกมาเลยนะ aduh di mo di dahi magi ngai na kay ka mai ka di haraw mi na ba ngai mi na ri sinari ni ba ya na bai matung ni da ko ko ti mai lim se me se ma ko ni na ko akan kun da thale ma ka we ba ko ta bai mai kun da li ge ka thale ma ka we ba ko ju ta ka talu ta ni se mi yaw ko ni na hai na ri ni ba du da ko sa da ba ya di thang hai da ba ya di thang hai di wa re na ka ni thang hai di yaw da ba ya di ta kun da ta yi dong sa ngai ki ru ma ne ba 아도 시기 서울 강부 토럼자 뭐시 마망이다 합다 고딩이 토럼브라 하이디 아코이 한덕 허주직 동네지나 아호부가 아도부가 떠오이드나 마망이 저서 좀 아호부가 아도부가 떠오브라 가만히 떠 그럼 뭐 아코이는 어디 카메라 거다 떠오고 서로 고마답니다 하나 떠오면 머리 맞으면 아코이 중간에 가있는 동들이 뭔가 락 떠오게 아니라 또 마두어도 안 돼. 간 아와야 큰말 버지 하이는 저기 옆에는 강고 양아원이 강아 아버니나 아와야 큰말 버지 동네 그리고 아마 뭐이 어느 닭강 많이 남아 줄래 수도 되라고 떠고 줄래 그리고 문 앞에 라포는 그냥 가우더래 거기 좀 아니 아와 뭐 그가 땅게 근데 뭐 가지 시각 떠다가 앞에 좀 거기 가지 오는 레저리 아도 뭐숨 신어 동안 뭐고 하이브데 람타 탕지게 만웅자 타 만웅자 시다 이문 아마다 거기 떠부야부야도 그럴 레름 동말레 인다 하이브데 시기 마락시다 거기 삼나 각보라 뭐 칼칼 라이브라 가만히 떠게도 kem lai taba mun thiruradi yamna karo ate kaltru khojin ka pajin mai te hoi ta thang ge manu je kara ga khoi mai awai akum jadi mai ngasi ja kha ge na khoi to kangbu ji jadi ni kita ngapum the ate di kechu khoi ngamoi khoi kali kangbu ji ne khojin ma kap ta ba o samna ka sam ki ne sam ka ko ba to wai sam khojin khoja ka thok ji na akoi kai ko mo chi yaw ra bane ba ngasi chakkadabase ngasi loirakpadasu ngasi chakkada misina adum chakkadra khong mona ga yabra khong mona ba ya ya ba khoi pulap chama ka tani kasu kai de man man chawlo logna ko ni wai ma chin ba ya ba adman to nan dum ta na ba kai kai ya oi pulap boi ra ma ka tani ba hoi hoi yam no mai jari yam no mai kang de dei bo thagat chari maya ala ma tor me kai adu inga bai wali ka khong ko te ala ma na tor ma ni da ala ma tor ma gi ma to ni na akhoi na to ki ba ne ba mane mane ba la ta tha ja hau re ma thang gi lo re adura bisa kari nimita kabuk kat pai na ma ka lai athom ahau kat pai na idau gi kala ni aduga kun ji gi di ahum la ta doi ne ba kabuk kat pasi ka di hoi 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 ta doi ne ba mane mane atu ta dei yam no mai jari yam no mai jari
ai doza doza si khun li sigi maram ji kai legi ta biu ne ayo maramji sida lai kalipse angan no bigi na be pa de gi thabai nan sa thokpada jantan nung da hapa kanei dei mo mungda angan no bisi thado khotok pose bijaba kha bijaba ai tingi maramda ai lai lai ok ti ngok ti anai yaute kai kai khun lage ai se yai ngang khulle sing khulle sanam khulle metang khulle seng khara khulle tai tu ye ingon da han ga hai ingon sa to ya au ai ju khang ge ti mu lai chan gi ma phi aduga sanam sing yai ngang na ngang gi jan cha se ma hap ti